Online Manipur YouTube channel as being bir bama pom nong po amuka na taram nok seri han badiam namaro iba paw mabde thamjage Noney district ki tupul da ngasi nungthil pung manga rom tabada NSCN-IM ga ZUF ga nongmei kapnabada ZUF ki cadre ama sire atoppa ama sokle hari. A heavy gunfight between NSCN-IM and the ZUF at Noney district today at around 5 p.m. One cadre of ZUF David Nongmei expired and another injured as per report. Duga mathang update asna Youth of Manipur ga MP Minister MLA ke yaung na Delhi da unakre Youth of Manipur na CM Delhi da langna ba haikre aduga mathang update asna trong lawi maning singsang da kuki militant ke ya thumjin kre Bisnupur district ke manung chana trong lawi ga taina ba tera khongsang bidang rang numidang kuki militant sing na mitei khulda bom amsung nongmei kapsin dur landasin kiba adugi mangoi na mafam adu da masing yam laba kuki militant sing thomjil lak laba matung mitei khulda nongmei amadi bom kapsin duna landasin lak Kibani Hairi Presna Konjasing the Pango Pawi Matung in a dingarang Nungtin Pung Mari Rom Taba Matam the Tera Kongsang be Maning Sang Paring Aduda Gari Kuntranga Rom the Lakpa Kuki Militant Sing Mapam Adu the Tumzinki Kuki Militant Sing Nagari Tongduna Changkeeper Adu Mapam Adu the Ngak Sena Lady Central Security Forcing Su Urangani Kunjasing Su Uba Adumak Pangi Matamadu the Central Security Forcing the Kuki Militant Sing Adu Tingduna Papun bagi tabuk cataram labati ngarangi nong mikap bagi thaudok adu thoklam dabe yabani hojik trong lawi maning gising sangi paring asida kuki militant sing na bunker kaya sabaga loina na masing yam laba kuki militant sing leisin kre maduna ngahak leitana maitai khuldo onsin duna nong mikap silakpa yabagi sing na balai maram sina hairi ba mafam asida gi kuki militant sing takthok na ba manipur lenga na khudakta thabuk paikat piyo hairi aduga mathang update asna cookie sing land loisindre section ningai oiri foreigners in cookie zone narco terrorist sing na manipur gi manung da makhoi gi oiba tongan balaibak na tong laingak semna bagi demand hau ki me hom dagi landar ki ba thamanga phajilak do phabo worisin purak palaitri adu landarak liba terrorist in cookie jo sing gi mai kai dagi apun bagi saktam amadi khulngak liba mitei sing da hau ki ba numit kharni nong mai ka palep khre hai duna lal loire hain lo bayaroi miamna mit nakong sing na leiba mathau tai masigi maram ti Landarak liba kuki terrorist sing na makhoi kuki nation sem bagi demand phangdri phawba lan handok loi haina mangjo na khangan ba laikhrabani hojik cha thariba lan asida nakal ani maki mioi chani rom laikhidre yum kaya maina tumna sakre mayum mai kai maina sakraba sing lan generuk tuna relief camp amadi khangna sana sing yum na jangjafam lobo mioi lising kaya hojik su makhoi masa masagi yum da hanjin bangam dabadagi tumpham safam khangdana awaba mayoknari lan generuk kiba sing karamba matam da masa masagi yum da sangduna ing tapna leiba phangadari bage haiba lang takna ba leiri kuki sing na yum kai mai thaduna marai kai maramdam khuldagi sasan tanba kum tanthorkhiba danatana makhoine leirami haiba phawba khangdana temkhaiduna lamgi mapugum khudum sansinkre kuki terrorist sing na loilam sandokpana trangna colonialism gi machata mitei sing na khundam pham singi yum sing mai thaduna tanthorkhiba tanatana chingi naknana loibi loya da leiba lofum kaya so makoine kudum sansin kiduna lo using ubagi thabok phawba sat thakra bra mafam sing adu leingak na hojik phawba losin bangam dana leiri kuki sing na tanthokraba mafam sing adu da karamba matam da mahuk sagum hanjintuna leiba ngam gadari bage haibagi paukhum leina leingak na piba natana kanama tana piba ngam loi hojik thokliba langi orisin purakna ba India amadi Manipur leingak na kan hotnari hairiba si karama makhalda yana ba purakadori bano haiba sige matang da miyam na mit na kong sing na leiba mathau tai handak numit kharni kuki sing na mitei sing da nongmei kaptuna ki hanmana sing ba khara ing thatap thana leiriba si anobal lalong yat pa amadi makhoi gi mapangan hena kangkhat hanaba semsa bagi thaurang lokhat pa soidana oigani thoklaba irang asi mangjong na plan tawraga chatharakiba oiba tana tana mapal leibak foreigner Myanmar base khulai matik chana paibu kuki terrorist singa leibak asiga suspension of operation su sign tawno kiba singna sugi ground rule thugaitna mitei mayam da khud thaduna separate administration gi damakta landara kibani kuki singa separate administration gi landara kiba sida angak powang leiribadi kari gi damakta Indian security force singi marakta gi sin kuki jo narco terrorist singi mai kaida lep libano haibasani apun bagi saktam da sing nariba kuki sing da central force amadi paramilitary force ki mai kaida ki narco terrorist sing da mateng pangba amadi makhoi bu ngak sen bagi thabuk sing phongna amadi lona chathariba si India government ga mari leinaba lusing ba sing na pautak amadi yathang piba dagira yathang piba taragadi kari maram leibagino haibatu miyam maru ina Manipur miyam na khangalu loina na wathok asigi tungkoiba worisin purakna ba thabuk lokhatpana lenga ki lusing ba singi tunglam satta yai phaba oigani thajai video sing bibagi damakta mayam pumna pu amuka na thagachari anob update ki damakta online Manipur YouTube channel asibun sibituna subscribe to video